Social media amadi newspaper singdagi maroiba e-pausing lokacharaga ahanbada Manipur news update dagi lokachage madade Thamnapokpi Yengang Santi Khongbalda ngarang Kuki singna nongmai kafa horakre Jidi bam samu punbi Gular Thol Bazarda Kuki gi masum saba mayang sifaina chappaga puropa Kuki gi pochai gari yauna miyamna mai thakre mathangda Manipur 24/7 online news dagi lokacharaga Kuki militant singna bulletproof Casper vehicle number MHJ 857 sizinaba thengnare bulletproof gari asibu Kuki militant singna karamna sizinaba ngamlibano haiba achawo hang oide mathangda Surchandra Judoka Semboi Maitegi update amkhang lokachage madade Kuki ayambana jiri da mai onsingadori more dagi hena sathi na taunaba makhoi wakal chungsinare aikhoi jiri gi damak mai onsinse mathangda masi yamna maruiba makhoi gi message ni samlamna haijage karigomba Imphal gi police na lakpada atai furup ka loinaraga laklaga aikhoina attack torokpada atai shogladi aikhoi gi daita nate teacher amaga voice recording tawraga viral chatlido thawai kai chalhanbani madugi plan tawraga viral chalhanbani adubo mayamna pau piriba mongonda sawridu sawgano mase aikhoi gi pre plan ni mayamda pakharhanbagi damak ngakpigani asomna Surchandra nasu update tawragli mathangda aramai tengol gi Robin mangangna asomna phongdoragli madude MPA AT amadi isilnau singda pungning thogat pikibagom jedi bamda chatkhriba thongna faraba state CDO singdasu Thona hapiyo pungning thogat piyo idai sanga aktani langam phiran paiduna yegnaba Kuki tumna hat pangamba oira o haina mangol pibiyo loina na Robin mangangna sunsu thamlagli madade nibong khunau mite area sida Kuki gi yum manga tara khaktai midi loi sena khre yum singdu central force na ngakpiri lamtai khunau gi mite gi yum yamduna Kuki na mai loina thado hankhre haujiga muk mite lekai morbung Kuki na question khre Imphal lom da lak pusu yada kasarom da chatke haso aukki punjida Kuki na bunker da ready da khulai khillaga laikre Jiriba amadi silsar ge passenger gari khudemak haujik maite yawbra haidana kanna check tawri masini haujik jiri gi phibam aikhoi pawbudi mafam adugi police MPA AT kanna mikuk khuding launari sinatana karino ufai leite helicopter da posai pubasu yaba nate highway da su athingba laikre police na soba daita lobi banatrade loina siba tare asomna Robin mangang lasu update tawragle district manga gi commando force humudra ga manga jiriba da thungkhre tha si gi taru kilometang da gi jiriba district ta oiragle lo and order gi phibam yenglaga Jiribam district administration district pumbada curfew thamduna akanba section tharang lokhat kibaga loinana Tampaki district manga da hana mathau toramba Manipur police commando force humudra ga manga Jiribam da mathau taunaba Manipur police ki additional director general of police law and order L Gailunna ngarang order ma thokre order dugi matungina ayu angan badagi hauruga commando force sing helicopter gi khuthang da phase 9 na Jiribam da thungkre ADGP na thokibu order dugi matungina Imphal West dagi sub inspector amana lusingba person nipan yawba team ama Kaksing district dagi head constable amana lusingba person tare na saba team ama Imphal East district dagi team ahum thongna khaidoktuna person kuni thoina saba team ahum Thobal district dagi team ani thongna khaidoktuna person tare na saba team ani Bishnupur district dagi team ahum thongna khaidoktuna person kulum doina saba team ahum punna commando person mudraga mangana makha taba order ama thotru phawba Jiribam da mathau tawna khangan khre loinana hairebu district manga asidagi commando person kharaso Imphal da mathau tawnaba order aduna khangan khre nakal amarom Manipur police ki DGP Rajiv Singha na ngarang thokiba zero lamagi matungina inspector S Ibotombina Jiribam police station gi OC oina duma lairaga police station asigi inspector Hakruzam Devakishore Singhana CID security gi thau makha tana order ma thotru phawba purgani hairi